मैम सुम फेसबुक सिदा अदई इंस्टाग्राम सिदा अमदा ग्रुप तसु मैम अमा हुजिसु यामना हाइनरिको हाइनरबगी मनुसिदा आई गोइबसु खरा हाइजगे हुजिक स्पोर्ट का मसिगुम्बा कंटेस्ट सन्नाबदा मिस ओइगेरा अदई इसे सकपगी ओइगेरा टैलेंट हन ओइगेरा अमा मैम अमा लेयबा स्पोर्ट दा अमदा मैम अमा लेयबको लेबसिगी मतंगदा तसेंगना होय मपानदा सिगुम्बा कंपटीशन दा यावदबा मीनदी पाखंगमदबी याय अदो कंपटीशन दा सुम याविबा मीनदी अयामना खंगनेबको स्पोर्ट ओइगेरा व्हाटएवर एनी टैलेंट हनगे टैलेंट दा तोबगी अमा ओइरगसु अदो सिगी मतंगदा आई ओइबा वाखन अंगदी थमजगे मसिदा मैमना लाहु लाले दुम हाबियो अदो आइगी असोबे लेगसु सोय दुम हाबियो हुजिक नहान आई डायरेक्ट अममदी आई पंजरवगे मसिजु नन करी खंगदना तरपसु याय अदो इनडायरेक्ट दुम पंजगे कंपटीशन याम अमा थोखरेबा कंपटीशन से याम थोखरेबा इसे सकबगी ओइरो डांस तौबगी ओइरो मैतेना फजा फजबा मैम अमा टैलेंट मागी ओइबा अखोइगी केनोदा हाइतारे आदा अपान चला चलगा तौबा मैम लेग्रेबा जगोई साबगी ओरगसु अमा गोइसु आई फजना खंगलाई मैम अमा आई थेंगनरे इमानबा मैम अमा जगोई साबा दगेदी इसे सकबा दगेदी केनो तौबा मसागी गणेश वार रिकॉर्ड तौनबगी कोनबा मैम अमा लेग्रेबा बट नमथरा दुम थमेबा मसिगी मतंग जे करिनो हाबदा आई माइजगेबा कंपटीशन से अखोइगी मणिपुर कमाई तौगेदा हादे होना अखोइजे कमाई नमदजिगेना खल्ले लेरबा करिगुमा खरा लेरिनेबा अदो लेरि हाइदुना सोइना के हायाबदे नतेबको अदुबो हुजिग येंगो इकुइ कुइदबिदा नुपी हनुबी अमना हनुबी हाइगा हेक्ता कनो तोबा नतेको इसे अदो अखोइगी मोइगी ओइनादी राजस्थानगी ओइना हाइगदा राजस्थान लोदबो राजस्थान नते सॉरी गुजरात लो कनो मोइबने कावे अदो हाइरिबा नुपीदो माना सैबा इसैदुबुदी मखोइगी कल्चरगी ओइबा फोक सॉन्ग नेबा अदुदा इसैदुदा म्यूजिक अनौबम हापसलगा केनोदा अमु बॉलीवुड सिनरगा नसागी इसैजे पॉपुलर ओइरा मतुंगदा माना मु सेम म्यूजिक अदुमाइना सागा माजे फाइनल राउंड दा माइ पाखिबा अदो फोक सॉन्ग सिगी मतंगदसु अदुम क्लियर ओइरन खंगरेबा ममांगदसु म्याम लेग्रेको आइना हाइजबदो रेकॉर्ड की मतंगदा गणेश वार रेकॉर्ड की मतंगदा अममा म्याम लेग्रे सिगी पोसे आइना फ्रेश ओइबा पोता हाइरपनिको अदुदा इचन सिसकपीदो अदुम माइ पाकना माइ पांगिदेबा मरमदि कइनोदा मदुदा माइ पागदि हुजि लेरिबा लामजिदा सोइना करिगुम्बा अमदि वॉइस थांगलकनी जे खंगबना अदुगुम्बसे खरा थिंगमगद्रा न खले आइगी मोटको अदुगी नेक्स्ट दा मु कमाइ तौगेदा हुजि नेक्स्ट दा करि मु तौगेदा नसाइगी लेरिबा स्पोर्ट दी करिगोदा मखल ले स्पोर्ट दसु मिसंग मे खाइ मे म्याम लेगजाने स्पोर्ट दसु को लेते हाइबा सुंगा यारोय स्पोर्ट दसुना मिसंग मे खाइ लेते हाइबा सुंगा यारोय ले तबु स्पोर्ट दी अमा पीरिबा नॉकआउट सिस्टम जे लेबनिना अखोइ द समना हाइबा जुडो दा इपोन हाइबा म लेबा इपोन सिदि कक्पा याबजा नते अदगेदी बॉक्सिंग दा हाइरसेबा बॉक्सिंग दा नॉकआउट ममाइ टोक थिंगरा लोरे वन धनगरा लोरे ने अदुदा कदाइ दगिनो नंदगे थमजु थमबे याब नतेबा अदुना आई इचिन नाउ सिंदा हिना हिजनि हिजेको स्पोर्ट का कल्चर की मतंग दा येतनरप म्याम म थिंगनग्रेबा स्पोर्ट ना अदुनी अदगेदी केनोना अदुनी स्विमिंग दना दुसेली अदगेदी मिसना दुसेली माइ केनोनेबा अपा बने बसिगे माइ मतंग दुननेबा अदुबो अखोइगी ट्रेडिशनल अमा अखोइना सखंगन बना होनबबदी याम फै तबुतु इंडिया गवर्नमेंट गी वानतना मपानदा लेरिबा XYZ हाइतारे सिजिना मैतेई सिंगी ओइबा सिगुम्बे कंपटीशन ददी टॉप ता हलकनी हाबसिमदी तसेंगना हाइगे चामदा 99.9% फावबा मंगदबु मंगनु होय सम पॉइंट हाइगा 0.5 कुंबा लेकदरा अदु चांसी हनबगी दमक्ता अदु मंगाइरे अदु नतबददी हजबिगनु मसिंग तंग हिजगे अदुना येंगो ngarang मागी टैलेंट अखोइगी इसन अदुना थोइबा याम लोइना फजरिनी यस पीदी अदबगी अमा फलों पिसलगा वारी लुसनबा अदुगी मथक्ता फॉलो तौबियु लाइक तौबियु सब्सक्राइब तौबियु अदु तौबियु हाइबगी शेयर म्याम जे अदु मतगी यामग्रे अदुबु तसेंगना हाइजगे नोइनदी कनागुम्बा यामना ngawjaba नत्रगा तो बसिंगनदी लाना उबिगने ngोंदा आई तसेंगना आई तौजदे फॉलो तौजदे अमा तौजदे केम तौजदे तौबुतु लास्टली इचन खरना ला आई इसादा प्राइवेट थारकपा अदगिदी शेयर तौसी कोचेना सुम तौबा अदगिदी पोस्ट सुम तौपदगी आई नुंगाइतबा हाइ मीन्स आई इचन अमना कंपटीशन अमा थोलागा चटलगा आइना केदबगी तौरोइतोइनोना अदुमदा फील्ड फावरागा आइजु आई ngamba changda आइजु तौब्रे लाइक सब्सक्राइब दु ग्रुप अदुजु थाब हौरे अदुगा आई ओइनादी आई तसेंग हाइजगे आई फॉलो तौजदेको कमेंट पिरुई अदगिदी केनो तौबियु हना अदुगी केनो से कइनो आई इसाना अदुना आई मैम होजे फोरम लाक्सक कनो तोइको आई ओइबा वखलोजे आई फोंदोक सबनि मसिदा आई अमा मै वास नते
ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯑꯗꯥ ꯇꯧꯕꯤꯌꯨ ꯇꯧꯕꯗꯨꯗꯒꯤ ꯃꯌꯥꯝ ꯇꯧꯔꯦ ꯃꯗꯨ ꯊꯃꯣꯏꯅꯗꯤ ꯌꯥꯖꯈꯤꯗꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯄꯦꯟꯈꯤꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯃꯃꯥꯡꯗ ꯍꯧꯖꯤꯛꯇ ꯅꯠꯇꯦꯕ ꯍꯧꯖꯤꯛꯇ ꯅꯧꯅ ꯊꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯁꯤꯡꯅꯗꯤ ꯈꯪꯉꯝꯗꯕ ꯌꯥꯏ ꯀꯝꯄꯤꯇꯤꯁꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯆꯟ ꯑꯩꯒꯤ ꯃꯤ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯀꯥꯍꯟꯅꯤꯡꯕꯒꯤ ꯃꯥꯏꯊꯤꯍꯟꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯪꯉꯒ ꯑꯗꯨꯕꯨ ꯃꯥꯏꯁꯦ ꯄꯥꯛꯑꯣꯏ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯏꯐꯣꯡ ꯐꯣꯡꯅ ꯑꯩꯈꯣꯏꯁꯦ ꯅꯝꯗꯔ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯏꯐꯣꯡ ꯐꯣꯡꯅ ꯂꯩꯕ꯭ꯔꯥꯅ ꯑꯩꯅ ꯈꯟꯖꯩ ꯑꯩꯒꯤ ꯃꯣꯠꯇꯀꯣ ꯑꯩꯒꯤ ꯃꯣꯠꯇ ꯐꯣꯡ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯅꯝꯊꯔꯒ ꯑꯗꯨꯝ ꯊꯝꯕꯒꯤ ꯃꯃꯤꯁꯦ ꯆꯥꯎꯅ ꯂꯩꯕ꯭ꯔꯥꯅ ꯍꯥꯏꯕꯁꯦ ꯑꯩ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯕꯅꯤ ꯅꯝꯊꯩ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯁꯦ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯖꯕꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯒꯤꯗꯤ ꯇꯁꯦꯡꯅ ꯌꯦꯡꯉꯣ ꯍꯣꯏ ꯃꯤꯁꯀꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯅꯤ ꯑꯗꯩꯗꯤ ꯃꯤꯁꯇꯔꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯅꯤ ꯑꯗꯒꯤꯗꯤ ꯇꯦꯂꯦꯟ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯀꯝꯄꯤꯇꯤꯁꯟꯒꯤ ꯃꯇꯥꯡꯗ ꯖꯨꯠ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯖꯨꯠ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯅꯣ ꯖꯦꯔꯨꯏꯗ ꯐꯝꯃꯤꯕ ꯃꯤꯗꯨꯅ ꯂꯣꯏꯒꯗꯤ ꯂꯣꯏꯈ꯭ꯔꯦꯅꯦ ꯑꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯊꯃꯣꯏꯗ ꯆꯛꯑꯦꯕ ꯊꯃꯣꯏꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯩꯗꯤ ꯏꯅꯤꯡꯊꯧ ꯌꯥꯎꯔꯤꯅꯦ ꯋꯤꯁ ꯄꯤꯕꯗ ꯑꯗꯩꯗꯤ ꯑꯃꯁꯨ ꯂꯣꯏ ꯌꯥꯎꯔꯤꯅꯦꯕ ꯃꯔꯝ ꯀꯩ ꯀꯥꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯅ ꯀꯥꯍꯟꯅꯤꯡꯗꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯋꯥꯍꯩ ꯐꯖꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨꯒꯨꯝꯕꯁꯨ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯁꯤꯒꯨꯝꯕ ꯀꯟꯇꯦꯁ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯦꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯨ ꯁꯤꯌꯔ ꯇꯧꯅꯤꯡꯗ꯭ꯔꯦꯗꯅ ꯇꯧꯔꯨꯅꯨ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯅꯠꯇꯕ ꯂꯥꯁꯂꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯄꯣꯠꯇꯨꯗꯤ ꯍꯥꯏꯕ ꯌꯥꯏ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯐꯣꯡꯗꯣꯛꯄꯗꯤ ꯌꯥꯏ ꯑꯗꯨꯒ ꯄꯥꯡꯅꯤꯡꯗꯕ ꯈꯣꯠꯇꯕ ꯂꯩꯔꯗꯤ ꯊꯤꯅ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯁꯤꯁꯦ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯔꯣꯏꯒꯦ ꯍꯥꯏꯕ ꯐꯤꯂꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯁꯨ ꯑꯣꯏꯔ ꯍꯧꯈꯤꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔ ꯋꯥ ꯅꯠꯇꯦ ꯅꯣꯔꯠ ꯏꯁꯁꯦ ꯃꯈꯣꯏꯅ ꯌꯨꯁ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯛꯀꯦ ꯃꯈꯣꯏꯅ ꯂꯥꯏꯛ ꯁꯤꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟꯗ ꯀꯩꯗꯧꯕꯒꯤ ꯃꯈꯣꯏꯅ ꯂꯥꯏꯛ ꯇꯧ ꯀꯃꯦꯟ ꯄꯤꯌꯨ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧ ꯍꯥꯏ ꯀꯩꯒꯤꯅꯣ ꯃꯈꯣꯏꯒꯤ ꯄꯦꯖꯇꯣ ꯃꯃꯤꯡ ꯆꯠꯅꯕꯅꯦꯕ ꯍꯥꯟꯅ 100K ꯑꯗꯨ ꯑꯗꯥ ꯌꯧꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯤꯁꯀꯦ ꯇꯣꯛꯄꯗꯨꯗ ꯏꯟꯗꯤꯌꯥ ꯍꯧꯖꯤꯛꯀꯤ ꯌꯨꯅꯤꯚꯔꯁꯦ ꯀꯩꯅꯣꯗꯨꯗ ꯃꯤꯁꯇꯨꯗ ꯁꯞꯁꯀ꯭ꯔꯥꯏꯕ ꯑꯗꯨꯝ ꯌꯥꯝꯈ꯭ꯔꯦꯕ ꯃꯣꯏꯗ ꯐꯣꯂꯣ ꯇꯧꯕꯁꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯌꯨꯁ ꯇꯧꯕꯅꯦꯕ ꯇꯁꯦꯡꯅ ꯌꯨꯁꯅꯦꯕ ꯌꯨꯁ ꯇꯧꯔꯒ ꯃꯣꯏꯅ ꯍꯧꯖꯤꯛ ꯀꯩꯗꯧꯏ ꯃꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯑꯃ ꯌꯦꯡꯀꯥꯟꯗ ꯏꯁꯄꯤꯁꯦꯜꯂꯤ ꯅꯣꯔꯠ ꯏꯁꯇ ꯃꯣꯏꯅ ꯊꯦꯡꯛꯁ ꯇꯧꯋꯦꯕ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯌꯨꯁ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯉꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯃꯅꯤ ꯑꯃ ꯋꯥꯁꯨ ꯅꯠꯇꯦꯀꯣ ꯑꯗꯣ ꯈꯪꯗꯦꯗ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯃꯈꯣꯏꯕꯨ ꯅꯝꯊꯅ ꯊꯝꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯃ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯆꯠꯆꯔꯤꯕ ꯋꯦꯗꯨꯗ ꯑꯩꯈꯣꯏ ꯅꯝꯊꯅ ꯊꯝꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯁꯨ ꯍꯩꯁꯤꯡꯅ ꯀꯩꯅꯣ ꯇꯧꯁꯤ ꯑꯗꯨꯒ ꯑꯩ ꯃꯇꯨꯡꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯨꯝꯕ ꯀꯟꯇꯦꯁꯇꯗꯤ ꯑꯩ ꯉꯁꯤꯗꯤ ꯑꯃ ꯋꯥꯁꯨ ꯅꯠꯇꯦ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯁꯨ ꯀꯥꯅꯤ ꯀꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯁꯤꯒꯨꯝꯕꯗꯗꯤ ꯑꯩ ꯄꯥꯝꯁꯨ ꯄꯥꯝꯃꯛꯇꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩ ꯌꯥꯎꯁꯨ ꯌꯥꯎꯗꯦ ꯍꯥꯟꯅꯁꯨ ꯌꯥꯎꯔꯛꯇꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯛꯇꯦ Take your breakfast fast. Come on, go. Go, you go. Take your breakfast. ꯑꯗꯣ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯛꯎꯅꯦ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯌꯦꯡꯕ ꯃꯤ ꯈꯔꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯅꯦ ꯁꯤ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤꯗꯀꯣ ꯑꯗꯩꯗꯤ ꯃꯤꯇꯣꯞꯀꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯨꯕꯒꯤꯅꯤ ꯃꯥꯏ ꯃꯤꯇꯣꯞꯀꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯨꯕꯒꯤꯅꯤ ꯃꯥꯏ ꯄꯥꯛꯇꯕꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯤꯡꯍꯧꯔꯣꯜꯒꯤ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯗꯦ ꯇꯣꯞ ꯆꯠꯄ ꯉꯝꯗꯕꯒꯤ ꯃꯔꯝꯅꯤ ꯃꯉꯥꯡꯆꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯉꯥꯡꯆꯥꯒꯤ ꯋꯥꯐꯝꯁꯦ ꯁꯤ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯀꯣ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯁꯦꯡꯅ ꯃꯩꯇꯩꯒꯤ ꯀꯜꯆꯔ ꯃꯩꯇꯩꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ